Social media amadi newspaper singi maroiba update sing miyam da thamjari. Ahanbada Nscn na Arambai Tengol da maral sirakraba matung Arambai Tengol dagi Paokhum Pikhre Arambai Tengol na thamlakiba statement sing dagi maroiba wafam kara lokhacharaga miyam da thamjari. Ahanbada Nscn na July date 22 da thokiba press statement amagi matungina Manipur da hojik chathariba lanpham ase Maitei Kuki jo ethnic conflict ni haina panki Manipur da tholiba hingsa ase Kuki refugee singna mafam asegi Maitei singda maroina target thamliba asina thokhanbani haina aikoina thajai Nscn na lanpham asegi matangda phongdokliba asina mafam aduda leiriba aruba wafam ase yengsile amasong Manipur gi mafam adugi miyamna maroina Maitei community na thengnariba yegnaba makhaladu lana phongdok Arambai Tengol asi Manipur gi indigenous miyam gi social cultural history ngaktuna thamliba amasung ngak thoknaba social cultural organization amani aikoi gi pandamde Manipur gi indigenous community gi sanabi sing culture sing amasung dharma gi sanabi sing ngaktuna thamba amasung tunggi mirol sing de yawhanbani loina na aikoi gi pandamde Manipur gi indigenous miyam bu amatoina punsinba amasung makoi gi right sing gi damak lepa amasung makoi gi traditional heritage ngaktuna thambani aikoina community khudimaki legacy bu mamal yamna wang thamle amasung nga thokpa ngamnaba cultural gi oiba khunai ama semgatnaba pandam thamle aina Arambai Tengol na statement ama thoragle mathangda ngasi Kuki singna sesipur da mar ahum sikhibagi rally chatkani habadu Zomi singna yaroi haina Athingba Pikhre Manipur Maitei Pangal Revolutionary Army da changam dabi khuldagi mioi amata yawkhiba leite haina ACCCOC na phongdorakre ising isawna sohalaba state singda budget kai thokpada Manipur yawraktre 2024-2025 budget lan thokhibada ising isawna sokhalaba Assam Bihar Himachal Pradesh amadi Uttarakhand Sikkim state kina sanction kai thoklaga Manipur gi oina ising isawna sokhalaba amadi relief rehabilitation for internet displaced persons singi Bharat Sarkarna budget ama phawa kai thorakhidre Manipur asi Bharat ki phibanungda lei habase he kaubibagum tawbase yamna laibak thibani miyoibagi pusi sahi kunga manga sangdohan bangamba hida ama thengnare haina UK da leiba scientist researcher singna phongdokre UK gi Medical Research Council Laboratory of Medical Science amadi London da leiba Imperial College Scientist singna laboratory da sida sathakiba zanging da mai faktona miyoibagi sahi kunga manga sangdohan bangamba angak pahida makhalama puthokpa ngambagi thajaba leire haba wafam ase phongdokhibani